Easy and hard party is a possible time. Ay bu mai na film shooting ni hai coffee raga lau kuman ba Ako curious na mam dai de hen na ken noi na lo ko mam dai de Hoy Sigi channel je subscribe to do mi mata inspector event mana nayum na la ga pa Hello everyone, ahan mamagtada mayam magpuy ko na khum jari dugai channel sida mayam butaram okchari akhoi ngasidi kaino da chatoy sandrokta laugi napi phoi ba chatoy ni lau akhoi laugi ko ado makata myeng minarsi chatoy na kokoi ai kokoi kaida chalo chalo da diyenge chapdo देख तो फिर या लो चलो 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 ठोक लो तमना तमना समझ लो बना ले अरे जाग रो ngang da ko agero wathi अच्छी बात है अच्छी बात कोई बच्चा से थो दाबा जो हेलमेट उखरे तो चलो चलो स्पेक तो ना कोंग तो थमो ना कोंग दा चलो चलो यारे सोमदम तंगन चलो उदना बाय बाय बाबा हम कतर मुझसे मिची का खला मुझसे चलो चलो बाय बाय सोमदम को लाओ हल लगा लाओ ये मम्मा ना हल लगा लाओ तो ये वो जायचा पायू नो बाजू मा फजन नो एका नाही नो काय चालू नो कोई बाजू कोई गाड़ी से आइना थौदोइने होते गाड़ी से आइना होते थौदोइने चा चलो काखलो बाय तरबा बाय थाका फोन दोरीबा si play si pag nang itu video ka daw ino video na kami sorry ma ay marukok pa bro mana ta uy marukok pa tinggal katawa chukha le na dis no marukok Nang press na oi sayo re Bubuo re yo. Yo bubuo yo ba changa si ka dia changa sa khara सोमदा चलो सोमदा ओरे युमदा अदुगा लबुक्ता मुक चलनी हुजिक नाग लेरगा आइदो हाय तोंग बिसनारी वाबगी लाकबगी लबुक तेसिदा ले गिलास ला दुलै रे मी गिद लोइना लौ थाना खरे लौ लिंना खरे हबा लौ लिंना खरे ai ko kita tai ge कोई की दंगारे लंगी से बोल ताईगा marukok ko khajabani su de ai hiet le ha hello marukok po ta myo tu xiu ne xin tai de ai ma ya loi dro tu ke phajana thit lo phajana thit lo ha la kanu ko tu thagala kane te marukok ko sa marukok padi udre yes wow taluko taluko ne nang de inspector you hen ba kam taluko ai wa di su ko acting mazam to ro na hơi
Sigi channel je subscribe tawdo mi amta. Inspector event mana nayum na laga pa. Ay channel jibo shibira subscribe tale. To bi habni. Adu tabi de. Ay habni. Ay mo kaya tirage. Tining da Yung na sandon da siya laga mi on baga siya ro. Se yung na sandon da siya laga mi on baga siya ro. Yung mi na mi. Inspector event mana ne so na farakani. Mai da lau kuma ki costume ne ba ta mi ki da ba tan dai Mi siya siya ta ta yum to ne. Noi na thon do ta sang ba. Ama jo saya chingya. Saya chingya ma. U de ya bai. Kitang thiam mo hen do. Akhoi ki rest da mam dai de ki hen ke noi na lau kuma mam dai de Ka nai no khong ngau je. thong thi ne ke De chon gi ni. ma su challe Chong gi de thi anu ka si. ma nang chalon tar be ge Kai dri ya chandon moi te. ma ga cha ga se nang thai ne am ja ka Ni na na nan thong da. Mai đi quay hậu tầng sẽ già như này quả. Ya ri ya ri. tầm này mẹ nhưng mà cái chứ ai giờ cùng một hai rồi cùng nó hai giao thế này Vizia and her party Xin lâu đi tận đi gì của mày đâu. cùng kita labukta Lai phai rong ke ka do do lai gi gan no do kai chak ra gi ha Vizia and her party cùng bị hai ông chỉ ông ta bảo ngang này cung rồi anh ơi là biến sẽ là gì cả đâu là cung rồi học cung rồi cũng cung gì mà anh kai no do mo za ji tong de be cung rồi tao mà se ma mo za na ma do thi ba khang da ai na ma khak te ha pa kim ne ba adu thi lai gi poto ka dai no ham ni da yauram da re hai ba lai gi de mà lai gi sina sita hap chang gra ma ni thi kau da hap chal le ra mi lai gi po si thi kau da hap le ra mi nó ro mà đây ba pa đây ba nang đi cái chắc là mà lo chân là bên đây ai đi ở một trận là ní à tôi vào đây ngồi kia chắp một cái cao rồi lại khởi này ngác lên rồi cơ thì họ đang tụm kia ai chat pham de lai tar ja atun da la ke ting hang ne mu yu ni Vizia and her party was in low suit dress like Vizia and her party was in low cũng Vizia yêu chân ba tụm ba tôi là không dom da lai kai kha doi lâu sẽ cùng rình na ma te sai ga je tai sing aroi ni ising na traga di hoi gi irai khong lai ok na bo khoba mai na tawe ba ising ji khoi Nang đi còn à amuk to uri ne. ma ko kum doi ni khoi mani ado ai yum dong chat la ge moi tok sa hor sa ni mai dong ga la ga chapo thin ma lak pa da ka mai to ge tu yeng asi chana ngore tuga ha kena chale à sumai ngore si pizza jar ne ujuk moi kise hama kuman ne se yaman khitre bong se hadi sumai na agoi gi phau ling ringai da ko cha phau thaba agoi gi ling bau ringai sumai na pi hana loi foidat le ba ko napi loina sumaina sengto ani sengto ba matungda ising sumai ising kangaga di lau sidoine ba ko aduna khoigi ising cholak matam do adai da tawga lau se ling doine ba dumoi hujuk tai je hujuk sina lau foida line ba ngasi lawai akoina ngasi la ai sina khoigi napi sing bi myam sida amot pa lai ba myam do napi foida pane ba lai se ko lo mi gi de loina mana tha ba hona gre som do to mi gi loina low kuma ling ma loina gre ba ko loina gre do swai ta ko matam ji de ne ba khoina na pi sing bi loi phoi dat ploraga makha ta na keno tro ka doine ba low ling doine ba chi loraga ada gi blog chi da do makha hap cha ke khoina low hoi je sumai tau dana low je amna na pi phasam phoi dat piraga na pi sing bi je phasana phoi dat piraga low do ling doine ado process se idum ai gi blog sida ko
ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯂꯧꯃꯤ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯧꯁꯦ ꯂꯤꯡꯉꯒ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯏꯅꯦꯕ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯊꯣꯔꯛꯑꯒ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯅꯤꯀꯣ ꯆꯥꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯆꯥꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯗꯦꯀꯣ ꯆꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯦꯡꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯂꯧ ꯊꯥꯕꯁꯤꯁꯨ ꯌꯥꯝ ꯆꯪꯉꯤꯀꯣ ꯃꯇꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯏ ꯑꯗꯣ ꯑꯩꯗꯤ ꯀꯌꯥꯁꯨ ꯈꯪꯖꯕꯁꯨ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯈꯪꯕ ꯈꯣꯠꯂꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯈꯪꯕꯗꯣ ꯑꯗꯨꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯧꯒꯤꯁꯤꯗꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯧꯁꯦ ꯍꯧꯖꯤꯛ ꯅꯥꯄꯤ ꯐꯣꯏꯗꯠꯂꯦ ꯑꯗꯨꯝ ꯃꯈꯥ ꯄ꯭ꯔꯣꯁꯦꯁ ꯑꯩ ꯕ꯭ꯂꯣꯛꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯧꯒꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯩ ꯀꯔꯝꯕ ꯀꯩ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯨꯁꯨꯀꯣ ꯑꯗꯨꯅꯆꯤꯡꯕ ꯀꯩꯀꯩ ꯂꯣꯏꯅ ꯑꯩꯅ ꯍꯥꯞꯄꯛꯀꯅꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯗ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯂꯧ ꯅꯥꯄꯤ ꯐꯣꯏ ꯃꯃꯥꯅ ꯄꯣꯛꯄꯗ ꯌꯥꯝ ꯐꯣꯏꯖꯔꯛꯄ ꯑꯉꯥꯡ ꯅꯠꯇꯦꯕ ꯃꯣꯏ ꯑꯍꯨꯝꯁꯦ ꯐꯣꯏꯗꯠꯂꯤꯅꯦ ꯃꯁꯩꯁꯦ ꯆꯥ ꯊꯛꯅꯤꯡꯉꯕꯣ ꯂꯥꯎꯔꯥ ꯊꯧꯔꯣ 와래 이게 사실 밤보다 까지노 근데 사복 수부터 와라봐 hꯧꯖꯤꯛꯇ ꯆꯦꯊꯣꯏ ꯂꯥꯛꯄꯗꯣ ꯇꯨ ꯆꯦꯊꯣꯏ ꯅꯪꯅ ꯁꯤꯗꯩ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕꯗꯅꯤ ꯃꯣꯏ ꯑꯍꯨꯝꯅ ꯀꯨꯝꯊꯔꯛꯏꯁꯦ ꯍꯥꯟꯅꯅꯦ ꯐꯝꯕ ꯉꯥꯛꯇꯅꯦꯕ ꯂꯩꯁꯦ ꯑꯩꯅ ꯉꯁꯥꯏ ꯁꯨꯏꯅꯦ ꯃꯣꯏ ꯆꯦꯊꯣꯏ ꯎꯕꯅꯤ ꯀꯨꯝꯊꯔꯛꯏꯁꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯌꯥꯏ ꯊꯕꯛ ꯀꯟꯕ ꯁꯥꯖꯟꯅꯔꯛꯑꯅꯨ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯆꯥ ꯊꯛꯑꯁꯦ ꯍꯥꯏꯕꯅꯦ ꯃꯉꯥꯏ ꯃꯅꯨꯡꯗ ꯂꯥꯛꯇ꯭ꯔꯗꯤ ꯆꯥ ꯄꯨꯈꯠꯈ꯭ꯔꯅꯤꯀꯣ ꯅꯣꯏ ꯊꯕꯛ ꯑꯗꯨꯝ ꯁꯨꯔ ꯂꯩꯍꯜꯂꯅꯤ ꯀꯩꯁꯨ ꯀꯥꯍꯜꯂꯔꯣꯏ ꯍꯟꯗꯛꯇꯤ ꯑꯃ ꯑꯅꯤ ꯆꯥ ꯄꯨꯈꯠꯈ꯭ꯔꯅꯤꯀꯣ ꯃꯉꯥꯏ ꯃꯅꯨꯡꯗ ꯂꯥꯛꯇ꯭ꯔꯗꯤ ꯑꯍꯨꯝ ꯆꯥ ꯄꯨꯈꯠꯈ꯭ꯔꯅꯤ ꯍꯥꯏꯕ ꯀꯤꯔꯤ ꯃꯥꯜꯂꯦ ꯃꯔꯤ ꯌꯥꯔꯕꯣ ꯃꯉꯥ ꯍꯥꯏꯔꯒꯦ ꯍꯧꯗ꯭ꯔꯦꯅꯦ ꯑꯩ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯧ ꯁꯨꯕꯁꯦ ꯍꯥ ꯁꯨꯇꯤꯡꯅꯤ ꯍꯥꯏꯔꯒ ꯀꯧꯕꯤꯔꯒ ꯑꯩꯕꯨ ꯂꯧ ꯀꯨꯝꯍꯟꯕ ꯅꯪ ꯉꯁꯥꯏ ꯂꯥꯛꯄ꯭ꯔꯣ ꯅꯪꯍꯧꯔꯗꯤ ꯄꯣꯁ ꯇꯥꯒꯗꯕ ꯏꯆꯥ ꯅꯨꯄꯤ ꯑꯀꯟ ꯁꯦꯠꯊ ꯂꯩꯔꯨꯔꯦ ꯐꯤꯂꯝꯗ ꯑꯃꯨꯛꯒꯦꯅ ꯂꯥꯛꯑꯦ ꯐꯤꯂꯝꯗ ꯑꯃꯨꯛꯒꯦꯅ ꯑꯩꯕꯨ ꯃꯣꯏꯅ ꯐꯤꯂꯝ ꯁꯨꯇꯤꯡꯅꯤ ꯍꯥꯏꯔ ꯀꯧꯕꯤꯔꯒ ꯂꯧ ꯀꯨꯝꯍꯟꯕ ꯆꯠꯂꯨꯒꯦꯅ ꯂꯥꯛꯑꯦ ꯍꯩꯊꯥ ꯄꯣꯊꯥꯒ ꯍꯥꯏꯗꯥꯏꯅꯦ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯟꯕ ꯂꯥꯛꯄꯤꯅꯦ ꯑꯅꯤꯁꯤꯅ ꯃꯥꯅꯦ ꯑꯩꯈꯣꯏꯗꯤ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯟꯕ ꯂꯥꯛꯄꯤꯅꯦ ꯑꯥꯗ ꯂꯩꯈ꯭ꯔꯦꯅꯦ ꯂꯧꯔꯣꯅꯦ ꯁꯤꯗꯤ ꯏꯁꯤꯡ ꯍꯩꯕ ꯌꯥꯔꯣꯏꯑꯕ ꯆꯥꯗꯣ ꯑꯃꯨꯛ ꯊꯛꯀꯦꯁꯦ ꯑꯃꯨꯛ ꯆꯥ ꯀꯩꯅꯣꯒꯤ ꯃꯆꯥꯒꯤ ꯑꯩ ꯃꯇꯥꯏꯗꯤ ꯉꯁꯥꯏ ꯇꯧꯔꯕ ꯑꯩꯗꯣ ꯁ꯭ꯄꯥꯠꯂꯗꯤ ꯀꯥꯏꯗꯒꯤ ꯍꯥꯀꯠꯆꯔꯦ ꯊꯧꯁꯪꯒꯥꯏꯒ ꯃꯄꯥꯎꯅ ꯇꯥꯛꯂꯛꯀꯦ ꯌꯦꯡꯉꯣꯕ ꯑꯩ ꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝ unsubscribe ꯑꯝꯇ ꯇꯧꯊꯣꯛꯄꯤꯌꯨ ꯀꯩꯒꯤ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯆꯦꯊꯣꯏ ꯆꯦꯅꯦꯜ ꯁꯤ ꯌꯦꯡꯉꯣ ꯁꯤꯕꯨ ꯌꯦꯡꯉꯣ ꯀꯩꯅꯣ ꯃꯣꯔꯣꯛ ꯀꯩꯅꯣ ꯃꯈꯣꯛ ꯏꯁ ꯃꯣꯔꯣꯛ ꯃꯈꯣꯛꯇꯣ ꯆꯥꯕ ꯌꯥꯗꯕ ꯄꯣꯠꯂꯥ ꯂꯧꯊꯣꯛꯑꯣ ꯆꯪꯕ ꯌꯥꯒꯗ꯭ꯔꯥ ꯈꯔ ꯈꯥꯏꯗꯣꯛꯔꯛꯎꯔ ꯁꯤꯗ ꯍꯦꯔꯣ ꯀꯨꯝꯍꯟꯅꯤꯡꯉ ꯍꯥꯏꯔꯒ ꯂꯧꯕꯨꯛ ꯀꯨꯝꯍꯟꯕꯤꯔꯛꯄ ꯃꯤꯁꯦ ꯀꯨꯝꯍꯟꯅꯤ ꯍꯥꯏꯔꯒ ꯅꯪ ꯅꯁꯛꯇꯣ ꯊꯤꯔꯅꯤ ꯀꯥꯏ ꯇꯧꯅꯤ ꯂꯧꯕꯨꯛ ꯑꯣꯏꯅ ꯀꯨꯝꯍꯟꯕ ꯑꯗꯒꯤ ꯔꯤꯐ꯭ꯔꯦꯁꯤꯡꯅꯦꯅ ꯆꯥꯛꯁꯨ ꯅꯠꯇꯦ ꯃꯪꯒꯟ ꯈꯔ ꯄꯤꯖꯔꯒ ꯀꯩꯅꯣꯗ ꯇꯧꯋꯣ ꯆꯥꯒꯤ ꯈꯔ ꯈꯥꯏꯗꯣꯛ ꯊꯝꯃꯣ ꯆꯥꯏꯁꯦ ꯈꯥꯏꯗꯣꯛꯑꯒꯦ ꯑꯗꯨꯗꯤ ꯁꯤꯗ ꯈꯥꯏꯗꯣꯛ ꯗꯤꯁꯄꯣ ꯑꯝꯗ ꯈꯥꯏꯗꯣꯛ ꯕꯨꯡꯉꯣꯒ ꯆꯥꯒꯤꯁꯦ ꯈꯥꯏꯗꯣꯔꯣ ꯑꯗꯨꯗꯤ ꯈꯥꯏꯗꯣꯔꯣ ꯑꯝꯇ ꯂꯥꯝꯕꯤꯔꯣ ꯄꯥꯏꯈꯠꯀꯦ ꯕꯣꯅꯤ ꯃꯥꯜꯂꯦ ꯕꯣꯅꯤ ꯑꯩꯈꯣꯏ ꯍꯨꯝꯒꯤ ꯈꯤꯇꯪ ꯀꯣꯠꯅꯕ ꯑꯩꯗꯤ ꯌꯥꯝ ꯑꯩ ꯅꯝꯃ ꯂꯩꯕ ꯅꯪ ꯌꯥꯝ ꯐꯖꯕꯗꯣ ꯀꯩꯗꯧꯔꯦ ꯅꯣꯏ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯅꯣꯏ ꯀꯤꯗꯕ ꯁꯨꯃꯥꯏ ꯍꯥꯏꯌꯣ ꯀꯤꯗꯕ ꯍꯥꯏꯌꯣ ꯑꯗꯦ ꯗꯥꯏꯔꯤꯁꯤꯗꯣ ꯕ꯭ꯔꯣ ꯒꯦꯠ ꯋꯦꯜ ꯁꯨ ꯍꯥꯏꯅ ꯗꯥꯏꯅꯦ ꯕ꯭ꯔꯣ ꯒꯦꯠ ꯋꯦꯜ ꯗꯥꯏꯔꯤꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯤꯅꯤꯠ 5 ꯇꯨꯃꯤꯟ ꯂꯩꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯗꯥꯏꯔꯤꯁꯤ ꯅꯥꯕ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯍꯥꯟꯕ ꯆꯈꯣꯝꯁꯤꯃꯗꯤ ꯗꯥꯏꯔꯤꯁꯤꯗ ꯏꯟꯖꯒꯦ ꯕꯤꯖꯤꯌꯥ ꯑꯦꯟ ꯍꯥꯔ ꯄꯥꯔꯇꯤꯁꯦ ꯄꯣꯁ ꯌꯥꯝ ꯇꯥꯏ ꯇꯟ ꯄꯥꯡꯗꯦ ꯃꯥꯏ ꯁꯤꯕꯁꯦ ꯇꯥꯅꯤꯡꯗꯦꯍꯦ ꯁꯨꯃꯥꯏꯅ ꯉꯥꯡꯀꯅꯣ ꯑꯗꯨ ꯍꯥꯞꯄꯣ ꯕ꯭ꯂꯣꯛꯇ ꯌꯥꯔꯣ ꯃꯥꯏ ꯅꯨꯄꯤ ꯌꯦꯡꯍꯟꯗꯣꯏꯗꯨ ꯍꯥꯞꯄꯨꯗꯤ ꯍꯥꯞꯄꯛꯀꯅꯤ ꯂꯧꯕꯨꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯉꯝꯕ ꯉꯥꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯩꯇ꯭ꯔꯥ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯀꯣ ꯑꯗꯨꯝ ꯑꯩ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯕꯒꯤ ꯁ꯭ꯇꯦꯞꯁꯦ ꯁꯨꯃꯥꯏꯅ ꯁꯤꯃ ꯂꯩꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯊꯪ ꯀꯣ ꯑꯗꯨꯃꯥꯏꯅ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯗꯩ ꯈꯪꯕꯁꯨ ꯃꯌꯥꯝ ꯈꯪꯕꯅ ನಮ್ಮಮ್ಮꯅꯤꯀꯣ ꯑꯗ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ
ꯑꯩꯈꯣꯏꯒꯤ ꯂꯧꯗ ꯁꯤꯖꯤꯟꯅꯀꯣ ꯆꯥꯏꯗꯣꯔꯤꯅꯤꯗꯅ ꯂꯧ ꯌꯥꯝ ꯊꯣꯛꯅꯕ ꯈꯣꯠꯅꯕ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯇꯤꯟ ꯇꯥꯗꯅꯕ ꯍꯤꯗꯥꯛ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯩ ꯇꯧꯔꯛꯈꯤꯅꯤꯕ ꯂꯧꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯕꯁꯤꯗꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯁꯤ ꯅꯦꯛꯁ ꯃꯊꯪ ꯊꯥꯒꯠꯂꯛꯀꯅꯤꯕꯀꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯐꯥꯔꯁ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯀꯥꯎꯕꯤꯔꯝꯒꯅꯨ ꯉꯁꯤꯈꯛꯇ ꯊꯦꯡꯅꯕ ꯑꯣꯏꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯆꯥꯁꯦ ꯕꯥꯏ ꯇꯧꯕ꯭ꯔꯣ Bye bye. ꯕꯥꯏ Bye bye. 사랑해 Bye.